lalu cinta terhadap diri milik yang ada di kasih sesi. Kembali, saya sebutkan media yang apa, program sendiri ruang sama dengan itu kalau member member, ikan sendiri. Kalau amar untuk haram ini itu lebih benar. Lain itu mana pun itu mana pengusaha kini berselisih sama. Kalau kita ini makai sebenarnya betul-betul konsumer itu kan ekoi banyak pengenalan pengenalan apa ini. Kalau di mulai terbentuk konsumer jadi madu mana? Ekoi kuno ini mau satu melakukan yung lagi ay gaya itu pasti mana kesana satu berapa athen portuba mabunga mokwana dokna kanda masih lagi bolong na ba itu bisa na bidu suddenly saya ini mesti ira marak sida wana lerang berbudu kanda kanda aku yang kan udah hanggir na nahasi hanggir lagi mulai biarkan sinopsis lagi susah begitu nama kamu akan kamu hendak pilih satu begitu begitu mana setelah ada begitu kayak juga mama dah kau pergi setelah bermain warga itu bermain warga tarik waktu mau terus mohon sih ada kayak yang jual sih United Organisasi ini kunci, I sedang ikut ini Europe, ambil klub yang sudah ini, warisan dari klub susun yang haram ekor itu juga baru, ekor yang terkau juga, mayang siapa pergi sinjak dia, apa lagi, masih bisi, kalau ini, atau aina. Awal berdahaja yang bersih, si ini mati ki, marta dilik yang ada di mana apa kata ada. Lalu tiba lagi apa सरकार सो थातल करे सुरे popular government lokho kiba ado popular government lokho pre haidana koi ACM hodle koi masli hodle mele hodle koi wa awana talo kodasa mayam dure koi komi kawi ko ana ye ko any kudo jibo ko ka kawo dole kawo bisubi ano mati pa kujukso nasi wali di bawah lagi di bawah silat di bawah alhamdulillah di bawah lirik yang dakwah kami ini yang masih semua nama-nama mereka kuari dah mereka dunia mereka itu mereka nasi awal kami bawah itu pirang sinterada Tuhan dengan ngomong kami ini yang lepas itu, karena lebih dekat. Itu bisa isi karena lebih dekat. Harusnya lagi berdoa, waktu saya lagi berdoa karena kalau lagi berdoa, nasi awal, ini juga dari kedua itu berdoa. Sekarang ini kita berdoa, kalau berdoa, kalau saya jauh, saya berdoa awal. Aku kata mayang bukan hanya Muhammad Alhamdulillah harusnya perlu dipahami. Sekarang ini sekarang ini siapa itu mayang bukan hanya mereka sesuatu di hal yang bersih. Pagi orang wajib orang mesti faham apa yang saya ini.
ꯑꯆꯦꯠꯄ ꯑꯩꯈꯣꯏꯒꯤ ꯄꯥꯟꯗꯝꯅꯤ ꯑꯩꯈꯣꯏ ꯀꯅꯥꯒꯤ ꯃꯥꯌꯣꯛꯇ ꯑꯩꯈꯣꯏ ꯇꯧꯗꯦ ꯑꯩꯈꯣꯏꯅ ꯒꯣꯔꯃꯦꯟꯅ ꯍꯣꯠꯅꯈꯤꯕ ꯍꯥꯏꯕꯕꯨ ꯃꯄꯥꯟꯗꯒꯤ ꯆꯠꯂꯛꯄ ꯃꯄꯥꯟꯗ ꯁꯣꯛꯅꯔꯤꯕ ꯃꯦꯟꯃꯥꯔꯗ ꯁꯣꯛꯅꯔꯤꯕ ꯂꯥꯟꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯆꯦꯟꯁꯤꯜꯂꯛꯄ ꯃꯌꯥꯝꯗꯨꯕꯨ ꯃꯐꯝ ꯆꯥꯅ ꯊꯝꯅꯅꯕ ꯍꯣꯠꯅꯈꯤꯕ ꯃꯗꯨꯕꯨ ꯑꯥꯏꯗꯦꯟꯇꯤꯐꯥꯏ ꯇꯧꯅꯅꯕ ꯍꯣꯠꯅꯈꯤꯕ ꯃꯗꯨꯕꯨ ꯕꯥꯏꯑꯣꯃꯦꯇ꯭ꯔꯤꯛ ꯂꯧꯅꯅꯕ ꯍꯣꯠꯅꯈꯤꯕ ꯃꯗꯨꯒꯤꯗꯃꯛꯇ ꯚꯦꯛꯁꯤꯟ ꯊꯥꯅꯕ ꯍꯣꯠꯅꯈꯤꯕ ꯑꯗꯨꯒꯤ ꯗꯒꯤ ꯊꯣꯛꯈꯤꯕꯅꯤ ꯃꯤꯑꯣꯏ ꯈꯔꯅ ꯐꯠꯇꯕ ꯃꯤꯑꯣꯏ ꯈꯔꯅ ꯂꯥꯟꯅ ꯄꯥꯎꯊꯣꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯅ ꯂꯥꯟꯖꯔꯕꯁꯤꯡ ꯄ꯭ꯔꯖꯥꯁꯤꯗ ꯑꯩꯈꯣꯏ ꯇꯧꯔꯛꯈꯤꯕꯅꯤ ꯃꯗꯨ ꯆꯞ ꯆꯥꯕ ꯁꯔꯀꯥꯔꯅ ꯃꯗꯨꯒꯤꯗꯃꯛꯇ ꯚꯦꯛꯁꯤꯟ ꯂꯧꯈꯤꯕꯅꯤ ꯑꯗꯨ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯑꯋꯥꯅ ꯈꯥꯡꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯌꯦꯡꯉꯣ ꯚꯦꯛꯁꯤꯟ ꯌꯥꯝ ꯀꯟꯅ ꯚꯦꯛꯁꯤꯟ ꯇꯧꯔꯦ ꯃꯌꯥꯝꯒꯤ ꯈꯟꯖꯤꯟꯒꯗꯕꯁꯤ ꯃꯌꯥꯝꯒꯤ ꯃꯄꯥꯟꯗꯒꯤꯅꯤ ꯑꯗꯒꯤ ꯍꯥꯟꯅ ꯀꯤꯂꯣꯃꯤꯇꯔ ꯅꯤꯐꯨ ꯇꯔꯥꯃꯉꯥ ꯐ꯭ꯔꯤꯗ ꯄꯪꯆꯠꯇ ꯆꯠꯅꯍꯜꯂꯝꯕꯗꯣ ꯍꯧꯖꯤꯛꯇꯤ ꯕꯥꯏꯑꯣꯃꯦꯇ꯭ꯔꯤꯛ ꯅꯝꯗꯕꯗꯤ ꯆꯪꯕ ꯌꯥꯍꯟꯗ꯭ꯔꯦ ꯆꯦ ꯌꯥꯎꯗꯕꯗꯤ ꯆꯪꯕ ꯌꯥꯍꯟꯗ꯭ꯔꯦ ꯃꯁꯛ ꯇꯥꯛꯇꯕꯗꯤ ꯆꯪꯕ ꯌꯥꯍꯟꯗ꯭ꯔꯦ ꯁꯤꯒꯤ ꯇꯧꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯦ ꯃꯁꯤ ꯏꯃꯥꯏꯕꯤꯌꯣ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯅ ꯃꯁꯤ ꯑꯋꯥꯕ ꯈꯥꯡꯉꯤꯁꯤ ꯎꯒꯅꯤ ꯑꯗꯣ ꯃꯁꯤ ꯃꯌꯥꯝꯅ ꯑꯋꯥꯕ ꯈꯥꯡꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥꯒꯤ ꯇꯨꯡꯒꯤ ꯃꯤꯔꯣꯜꯒꯤ ꯂꯤꯁꯥꯡꯁꯤꯅ ꯁꯦꯞ ꯑꯣꯏꯅ ꯂꯩꯍꯧꯔꯕꯅꯤ ꯑꯗꯨꯅ ꯂꯩꯕꯥꯛꯁꯤ ꯐꯒꯗꯧꯔꯤꯕ ꯑꯁꯤ ꯐꯔꯛꯏꯕ ꯇꯨꯡꯒꯤ ꯃꯤꯔꯣꯜꯒꯤ ꯐꯒꯗꯧꯔꯤꯕꯒꯤ ꯀ꯭ꯔꯦꯗꯤꯠ ꯄꯨꯝꯅꯃꯛꯁꯦ ꯉꯁꯤ ꯂꯥꯟꯁꯤꯗ ꯊꯋꯥꯏ ꯆꯠꯈ꯭ꯔꯕ ꯆꯠꯈ꯭ꯔꯕꯤ ꯑꯗꯨꯒ ꯉꯁꯤ ꯔꯤꯂꯤꯐ ꯀꯦꯝ ꯂꯩꯔꯒ ꯑꯋꯥꯕ ꯈꯥꯡꯉꯤꯕꯤ ꯑꯍꯜ ꯂꯃꯟ ꯏꯆꯤꯜ ꯏꯅꯥꯎ ꯏꯃꯥꯟꯅꯕꯤ ꯁꯤꯡꯁꯤꯗ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯄꯥꯟꯗꯒꯤ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯑꯋꯥꯕꯗ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯩꯈꯣꯏ ꯑꯗꯨꯝ ꯁꯔꯨꯛ ꯌꯥꯒꯅꯤ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏ ꯍꯟꯗꯣꯛꯏꯕ ꯉꯁꯤꯁꯨ ꯇꯧꯔꯤꯁꯤꯅꯤ ꯈꯤꯇꯪ ꯀꯅꯥꯝꯇ ꯇꯧꯗ꯭ꯔꯤꯉꯩ ꯇꯥꯕꯗ ꯊꯣꯛꯑꯒ ꯍꯦꯛ ꯀ꯭ꯂꯕ ꯃꯌꯥꯝ ꯑꯩꯈꯣꯏ ꯂꯩꯔꯤ ꯃꯌꯥꯝꯗꯪꯗ ꯑꯩꯈꯣꯏ ꯂꯩꯔꯤ ꯈꯪꯅꯕ ꯌꯥꯎꯋꯦ ꯃꯣꯏꯅ ꯉꯁꯤ ꯋꯥꯔꯤꯕꯁꯦ ꯂꯩꯕꯥꯛꯀꯤ ꯃꯐꯝꯅꯤ ꯃꯣꯏꯅ ꯉꯁꯤ ꯋꯥꯔꯤꯕꯁꯦ ꯖꯥꯇꯤ ꯁꯤ ꯀꯟꯅꯗꯕꯒꯤ ꯃꯐꯝꯅꯤ ꯃꯣꯏꯅ ꯉꯁꯤ ꯔꯤꯂꯤꯐ ꯀꯦꯝꯗ ꯂꯩꯔꯤꯕꯁꯦ ꯇꯨꯡꯒꯤ ꯃꯤꯔꯣꯜ ꯇꯝꯍꯟꯕꯒꯤꯗꯃꯛꯇ ꯋꯥꯈꯜꯗ ꯇꯧꯒꯅꯤ ꯑꯗꯣ ꯋꯥꯈꯜ ꯈꯔꯁꯨ ꯍꯟꯖꯤꯜꯂꯒ ꯂꯩꯕ ꯑꯁꯤ ꯑꯇꯦꯟꯄꯣꯠꯇ ꯄꯨꯕꯤꯔꯛꯄꯗ ꯂꯥꯛꯄꯤꯔꯤꯕ ꯁꯦꯜꯁꯥꯁꯤ ꯕꯁꯇ ꯀꯔꯤꯗ ꯀꯔꯤ ꯑꯩꯅ ꯑꯉꯟꯕ ꯑꯩꯒꯤ ꯃꯥꯡꯗ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯒꯤ ꯃꯥꯡꯗ ꯄꯨꯟꯅ ꯄꯤꯅꯤꯡꯕꯅꯤ ꯍꯥꯏꯗꯅ ꯑꯉꯟꯕ ꯑꯩꯈꯣꯏꯒꯤ ꯂꯩꯖꯕ ꯈꯔꯅ ꯁꯤꯜꯂꯒ ꯇꯧꯔꯛꯄ ꯀꯝꯄꯅꯤ ꯏꯟꯇꯔꯄ꯭ꯔꯥꯏꯖꯦꯁꯅ ꯃꯥꯅ ꯑꯌꯥꯝꯕ ꯐꯥꯏꯅꯥꯟꯁ ꯇꯧꯔꯒ ꯂꯨꯀꯣꯏ ꯁꯤꯟꯕꯅꯤ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯁꯤꯅ ꯑꯗꯨ ꯃꯁꯤꯁꯤ ꯈꯨꯗꯣꯡ ꯃꯆꯥ ꯑꯃꯃꯝ ꯏꯃꯥꯟꯅꯕꯁꯤꯡꯒꯤ ꯃꯤꯍꯨꯠ ꯊꯥ ꯌꯧꯔꯛꯄꯒꯤ ꯁꯥꯜ ꯃꯆꯥ ꯑꯃꯃꯝ ꯅꯨꯄꯤꯁꯤꯡꯒꯤ ꯑꯩ ꯄꯤꯖꯕꯅꯤ ꯃꯗꯨꯃ ꯍꯔꯥꯎꯅ ꯌꯨꯝꯗ ꯆꯥꯎꯕ ꯅꯥꯏꯅ ꯂꯧꯕꯤꯌꯨ ꯑꯗꯨꯒ ꯏꯆꯥꯁꯤꯡ ꯑꯉꯥꯡꯁꯤꯡ ꯃꯌꯥꯝꯁꯦ ꯃꯣꯏꯒꯤꯗꯤ ꯀꯔꯤꯒꯨꯝꯕ ꯏꯪꯊꯝꯊꯥ ꯆꯪꯉꯛꯄꯅꯤꯅ ꯐꯨꯔꯤꯠ ꯑꯊꯥꯕꯒꯨꯝꯕ ꯀꯔꯤꯒꯨꯝꯕ ꯃꯃꯤꯡ ꯇꯧꯅꯤꯡꯉꯦ ꯑꯗꯨ ꯉꯝꯗ꯭ꯔꯦ ꯑꯗꯨꯅ ꯁꯥꯏꯟꯗꯨꯁꯨ ꯈꯪꯗꯕꯅꯤꯅ ꯑꯗꯨꯅ ꯂꯨꯄꯥ 50,000 ꯑꯉꯥꯡꯁꯤꯡꯁꯤꯒꯤ ꯃꯃꯜ ꯂꯨꯄꯥ 100 ꯄꯤꯕ ꯆꯍꯨꯝ ꯖꯔꯁꯤ ꯑꯣꯏꯔꯣ ꯖꯦꯀꯦꯠ ꯑꯣꯏꯔꯣ ꯑꯃꯃꯝ ꯂꯩꯕꯤꯅꯕ ꯃꯃꯥ ꯃꯄꯥꯁꯤꯡꯅ ꯑꯗꯨ ꯑꯩꯈꯣꯏ ꯑꯦꯔꯦꯟꯖ ꯇꯧꯕꯤꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯊꯃꯣꯏꯒꯤ ꯁꯦꯡꯅ ꯊꯃꯣꯏ ꯁꯦꯡꯅ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯏꯃꯥꯟꯅꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤꯗꯃꯛꯇ ꯊꯣꯛꯑꯒ ꯀꯠꯆꯔꯤꯕꯅꯤ ꯍꯔꯥꯎꯅ ꯂꯧꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯖꯔꯤ ꯃꯌꯥꯝ ꯑꯃ ꯈꯨꯔꯨꯝꯖꯔꯤ ꯖai ꯍꯤꯟꯗ